ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯣꯜꯒꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯤꯡꯖꯦꯜ ꯃꯀꯨ ꯃꯅꯦꯝꯕꯨ ꯈꯨꯔꯨꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯄꯥꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯦꯃꯥ, ꯅꯅꯝꯃ ꯃꯌꯨꯝ ꯄꯥꯟꯗꯕꯤ ꯑꯃ ꯂꯩꯔꯤꯗꯨꯅꯒ ꯅꯪꯒꯗꯤ ꯊꯤꯅ ꯇꯧꯗꯦꯀꯣ?" "ꯇꯧꯗꯦꯗ ꯏꯃꯥ, ꯏꯅꯝꯃꯗꯣ ꯌꯥꯝ ꯐꯩ. ꯑꯩꯒꯥꯁꯦ ꯌꯨꯝꯗꯒ ꯊꯕꯛ ꯑꯝꯇ ꯇꯧꯍꯟꯗꯦ. ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯤ. ꯑꯗꯨꯒ ꯑꯩꯅ ꯁꯤꯔꯛꯂꯤꯕ ꯂꯤꯛ ꯈꯨꯗꯣꯞꯀꯥꯁꯦ ꯏꯅꯝꯃꯅ ꯁꯥꯕꯤꯔꯤꯅꯤ." "ꯑꯦ, ꯅꯤꯡꯉꯣꯜꯅ ꯃꯧꯕꯨ ꯅꯨꯡꯁꯤꯒꯦ ꯍꯥꯏꯅ ꯅꯨꯡꯁꯤꯔꯕꯗ ꯀꯌꯥꯝꯕꯨ ꯅꯨꯡꯁꯤꯔꯨꯒꯅꯤ? ꯃꯥꯒꯤꯗꯣ ꯂꯧ ꯑꯃ ꯇꯧꯒꯗꯧꯔꯤꯕꯒꯤ ꯌꯥꯠꯄ ꯍꯧꯔꯛꯏꯕꯅꯤ." "ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ?" "ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯏꯕꯦꯝꯃ. ꯅꯪꯁꯨ ꯅꯅꯝꯃ ꯑꯗꯨꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯄꯪꯊꯗꯨꯅ ꯂꯩꯒꯅꯨ. ꯅꯤꯡꯉꯣꯜꯅ ꯃꯌꯨꯝ ꯄꯥꯟꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯅꯪꯉꯣꯟꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯤ. ꯃꯥꯅ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯁꯨ ꯅꯅꯤꯡꯇꯝꯕ ꯐꯪꯂꯣꯏ. ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯒꯤ ꯂꯝ ꯁꯔꯨꯛ ꯑꯗꯣ ꯅꯝꯗꯅ ꯃꯨꯟꯒꯦ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ, ꯅꯄꯨꯔꯣꯏꯕ ꯑꯗꯣ ꯃꯗꯨꯗ ꯅꯪꯅ ꯏꯟꯁꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦꯕꯨ ꯅꯨꯡꯁꯤꯗꯅꯕ ꯁꯤꯟꯒꯗꯕꯅꯤ." "ꯀꯩꯅꯣꯗ ꯏꯃꯥ, ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯀꯦꯗꯤ ꯂꯩꯇ꯭ꯔꯗꯨꯅ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯋꯥꯔꯤꯗꯨꯕꯨ ꯅꯆꯥꯗ ꯏꯟꯁꯤꯟꯕꯤꯔꯤꯗꯨꯕꯨ?" "ꯍꯩ, ꯄꯪꯒꯅꯨ. ꯑꯩꯁꯦ ꯅꯃꯥꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯜꯂꯨ. ꯅꯪꯅꯦ ꯏꯜꯍꯧꯗ꯭ꯔꯕꯗꯤ ꯀꯣꯟꯅꯅꯦ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ." "ꯏꯕꯦꯝꯃ, ꯄꯪꯒꯅꯨꯅꯦ. ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯅꯅꯦ ꯑꯃ ꯃꯌꯨꯝ ꯄꯥꯟꯈꯤꯗꯗꯨꯅ ꯅꯄꯥꯗꯒꯤ ꯅꯝꯗꯅ ꯃꯥꯒꯤ ꯂꯝ ꯁꯔꯨꯛ ꯄꯨꯈꯤꯕꯗꯒꯤ ꯅꯄꯥꯒ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯑꯋꯥꯕ ꯈꯥꯡꯈꯤ." "ꯍꯣꯏ, ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ. ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯆꯦꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ. ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯅ ꯃꯆꯦꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯔꯛꯂꯕꯗꯤ ꯑꯩꯕꯨ ꯅꯄꯥꯝ ꯌꯧꯒꯅꯤ ꯐꯥꯎꯕ ꯍꯥꯏ. ꯏꯃꯥ, ꯑꯩꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ. ꯏꯃꯥꯅ ꯍꯥꯏꯔꯀꯥꯟꯗ ꯈꯟꯖꯤꯜꯂꯛꯏ." "ꯑꯗꯨꯅꯤꯗꯅ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯔꯒ ꯃꯆꯦꯗꯨꯅ ꯅꯪꯕు ꯇꯥꯟꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯏꯅ ꯇꯥꯟꯊꯣꯔꯛꯄ ꯇꯥꯕ. ꯑꯗꯨꯅꯅꯦ, ꯅꯄꯨꯔꯣꯏꯕꯗꯣ ꯅꯪꯒꯤ ꯅꯈꯥꯗ ꯊꯝꯅꯅꯕ ꯍꯣꯠꯅꯧꯀꯣ." "ꯍꯣꯏ ꯃꯥ, ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯗ ꯍꯟꯈꯤꯕꯗꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯩꯅ ꯍꯥꯏꯕꯗ ꯊꯥꯖꯅꯕ ꯑꯩꯅ ꯂꯤꯂꯥ ꯁꯥꯟꯅꯕ ꯍꯧꯔꯨꯔꯒꯦ ꯏꯃꯥ." "ꯍꯧꯔꯨꯔꯣ. ꯑꯗꯨꯒꯅꯦ, ꯅꯪꯒ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯅꯄꯥꯗꯒꯗꯤ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ. ꯑꯗꯨꯒꯅꯦ, ꯅꯪ ꯌꯨꯝ ꯑꯁꯤꯗ ꯅꯊꯟꯇ ꯇꯣꯏꯅ ꯂꯥꯛꯑꯣ. ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯇꯥꯛꯀꯅꯤ." "ꯍꯣꯏ ꯃꯥ." ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯤꯡꯖꯦꯜ ꯃꯃꯥꯅ ꯍꯥꯏꯕ ꯊꯥꯖꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯑꯍꯣꯡꯕ ꯀꯌꯥ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯍꯣꯡꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯕꯨ ꯄꯨꯟꯁꯤꯕꯅ ꯂꯥꯟꯅ ꯂꯧꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨ ꯄꯨꯟꯁꯤꯕꯅ ꯃꯆꯦꯕꯨ ꯂꯥꯟꯅ ꯂꯧꯕ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯡꯖꯦꯜꯁꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯂꯤꯡꯖꯦꯜꯅ ꯃꯅꯝꯃꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯀꯟꯅ ꯁꯤꯜꯂꯝꯃꯤ꯫ "ꯅꯨꯄꯥ, ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯊꯥꯖꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤ ꯋꯥꯁꯨ ꯈꯔ ꯇꯥꯕꯤꯒꯗꯕꯅꯤ. ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯅꯅꯕ ꯈꯛꯀꯤꯔꯣ? ꯑꯗꯨ ꯈꯛꯀꯤ ꯑꯣꯏꯔꯗꯤ ꯑꯩ ꯄꯥꯟꯖꯔꯛꯑꯝꯃꯣꯏꯗꯕꯅꯤ꯫ ꯃꯤꯒꯤ ꯅꯨꯄꯥꯁꯤꯡꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕꯤ. ꯑꯗꯨꯒ ꯅꯪꯅ ꯅꯣꯡꯃꯇ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯗ ꯊꯥꯖꯕꯤꯗꯕ ꯅꯠꯇ꯭ꯔꯣ? ꯂꯤꯡꯖꯦꯜ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕ ꯑꯐꯕ ꯑꯣꯏꯔꯒꯗꯤ ꯇꯥꯒꯗꯕꯅꯤ. ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯌꯨꯝ ꯀꯥꯏꯕꯒꯤ ꯋꯥ ꯑꯣꯏꯕꯗꯨꯅ ꯑꯩꯅ ꯇꯥꯗ꯭ꯔꯤꯕꯅꯤ." "ꯑꯩꯅ ꯀꯗꯥꯏꯗ ꯌꯨꯝ ꯀꯥꯏꯅꯅꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ? ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯁꯦ ꯏꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ. ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯁꯦ ꯇꯧꯕꯗ ꯁꯤꯗꯣꯔꯦ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯦꯡ パꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯅ ꯑꯩ ꯏꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯖꯔꯨꯔꯒꯦ." "ꯂꯤꯡꯖꯦꯜ, ꯅꯪ ꯌꯥꯝꯅ ꯍꯦꯜꯂꯦꯀꯣ ꯋꯥ ꯉꯥꯡꯕꯗ. ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯅꯄꯥꯝꯗ ꯂꯩꯔꯨꯒꯦ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯌꯨꯝꯒꯤ ꯊꯕꯛ ꯍꯥꯏꯔ ꯏꯆꯦꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯏ. ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦꯒ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯅꯪꯁꯦ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯂꯝꯆꯠ ꯑꯃ ꯇꯧꯔꯛꯑꯕꯅꯤ꯫ ꯅꯣꯏꯒꯤ ꯅꯆꯦ ꯏꯕꯦꯝꯃ ꯑꯁꯤꯅ ꯅꯪ ꯂꯥꯛꯑꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯇꯥ ꯇꯧꯗꯨꯅ ꯊꯕꯛ ꯐꯕ ꯁꯥꯔꯤꯕ. ꯑꯗꯨꯒ ꯅꯪꯗꯤ ꯑꯄꯪꯕꯅꯤꯅ ꯊꯥꯖꯔꯤꯕꯅꯤꯅꯦ. ꯃꯁꯤꯗ ꯅꯠꯇꯦ, ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕ ꯁꯥꯕ. ꯑꯗꯨꯒ ꯅꯪꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯗꯅ ꯏꯅꯝꯃꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤꯔꯤꯕꯁꯦ ꯅꯪꯗꯤ ꯈꯪꯉꯣꯏ. ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯁꯨꯅꯤ. ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕꯅꯤ." "ꯂꯤꯡꯖꯦꯜ, ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯗ ꯅꯠꯇꯅ ꯏꯆꯦ ꯐꯥꯎꯕꯅ ꯅꯪꯕꯨ ꯑꯣꯠꯄꯤꯔꯦ ꯍꯥꯏꯕ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄꯥꯈꯣꯟꯗ ꯑꯩ ꯁꯤꯒꯗꯧꯔꯕꯅꯤ. ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯃꯠꯇ ꯊꯥꯖꯔꯣꯏꯅꯦ." "ꯂꯤꯡꯖꯦꯜ,
ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯀꯥꯏꯍꯜꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯅꯪꯉꯣꯟꯗ ꯐꯪꯒꯅꯤ? ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯕꯣ? ꯂꯤꯡꯖꯦꯜ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯏꯆꯦꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯏꯆꯦꯒꯤ ꯊꯝꯃꯣꯏ ꯃꯁꯛ ꯐꯖꯅ ꯈꯪꯏ꯫ ꯂꯤꯡꯖꯦꯜ, ꯑꯩꯅ ꯍꯥꯏꯔꯤ, ꯅꯪꯅ ꯑꯩꯒꯤ ꯏꯆꯦꯗ ꯍꯟꯗꯛ ꯃꯔꯛ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤ, ꯑꯩꯒꯤ ꯏꯆꯦꯁꯦ ꯃꯧꯄꯥ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯆꯦꯁꯦ ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯒꯗꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯈꯤꯒꯦ꯫ ꯑꯗꯨꯒꯅꯦ, ꯅꯪꯅ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯅꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄꯗꯣ ꯃꯗꯨ ꯇꯧꯔꯝꯒꯅꯨꯀꯣ꯫ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯣꯏ ꯇꯥꯃꯣꯗꯤ ꯑꯩꯇ ꯅꯠꯇꯅ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯃꯤ ꯐꯥꯎꯕ ꯐꯖꯅ ꯎꯄꯤꯔꯛꯇ꯭ꯔꯦꯅꯦ꯫ ꯂꯤꯡꯖꯦꯜ, ꯑꯩꯅ ꯀꯅꯥꯗꯁꯨ ꯂꯥꯟꯅ ꯂꯧꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯁꯦ ꯅꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯝ ꯂꯩꯇꯅ ꯇꯣꯏꯅ ꯇꯣꯏꯅ ꯅꯄꯥꯝꯗ ꯆꯠꯂꯒꯗꯤ ꯅꯪꯒꯤ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯅ ꯐꯥꯎꯕ ꯎꯁꯤꯠꯂꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯂꯩꯔꯕ ꯀꯥꯟꯗ ꯃꯔꯛ ꯃꯔꯛꯇ ꯆꯠꯄꯗꯤ ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯂꯤꯡꯖꯦꯜꯅ ꯃꯥꯒꯤ ꯋꯥꯒ ꯇꯥꯗꯕ ꯃꯈꯩ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯏꯅꯝꯃꯅ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯂꯤꯡꯖꯦꯜ, ꯏꯅꯝꯃꯅ ꯍꯪꯕꯗꯤ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯍꯪꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯂꯩꯕꯤꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯅꯪ ꯌꯨꯝꯗ ꯄꯣꯊꯥꯖꯅꯕꯅ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯃꯨꯛ ꯑꯐꯕꯤ ꯁꯥꯕꯤꯔꯛꯑꯅꯨ꯫ ꯅꯣꯏ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯅꯤꯡꯉꯣꯜꯒꯤ ꯅꯇꯥꯠ ꯂꯣꯏꯅ ꯈꯪꯉꯕꯅꯤ꯫ ꯑꯩ ꯅꯈꯣꯏꯒꯤ ꯋꯥꯍꯩꯗꯒꯅꯦ ꯄꯪꯊꯒꯗꯕ ꯂꯤꯡꯖꯦꯜ ꯅꯠꯇꯦ꯫ ꯂꯤꯡꯖꯦꯜ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯂꯥꯟꯅ ꯂꯧꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯐꯠꯇꯅꯕ ꯇꯧꯈ꯭ꯔꯕꯒꯦ? ꯌꯥꯔꯦ, ꯏꯅꯝꯃꯒꯤ ꯀꯦꯊ ꯅꯧꯊꯗꯨꯅ ꯉꯥꯡꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯣꯛꯑꯦ ꯈꯥꯔꯦ꯫ ꯏꯅꯝꯃꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯏꯃꯨꯡꯁꯦ ꯀꯥꯏꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯍꯥꯏ ꯂꯥꯡꯂꯦꯟ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯅꯝꯃꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ? ꯅꯅꯝꯃꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯀꯔꯤ ꯐꯠꯇꯅꯕ ꯇꯧꯈ꯭ꯔꯦ? ꯅꯪꯅ ꯍꯦꯛ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯕ ꯅꯠꯇꯅ ꯀꯔꯤ ꯊꯕꯛ ꯁꯨꯍꯜꯂꯤ? ꯅꯅꯝꯃ ꯑꯁꯤꯅ ꯃꯁꯥꯒꯤ ꯁꯅꯥ ꯐꯥꯎꯕ ꯁꯥꯗꯕ ꯃꯈꯩ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅ ꯐꯤ ꯁꯥꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯅꯪꯒꯤ ꯁꯅꯥ ꯂꯤꯀꯣꯜ ꯐꯥꯎꯕ ꯁꯥꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯕꯗꯤ ꯂꯥꯜꯂꯤꯀꯣ ꯏꯕꯦꯝꯃ꯫ ꯏꯅꯦꯝꯕꯣꯛꯁꯨꯅꯦ ꯋꯥꯈꯜ ꯈꯔ ꯈꯟꯊꯕꯅ ꯐꯩ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯗꯅ ꯁꯨꯝ ꯂꯩꯍꯜꯂꯒꯗꯤ ꯌꯨꯝ ꯏꯔꯥꯡ ꯍꯧꯔꯛꯄ ꯇꯥꯕꯅꯤ꯫ ꯏꯅꯦꯝꯕꯣꯛ ꯅꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯒꯗ꯭ꯔꯣ? ꯅꯪꯁꯨꯅꯦ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯍꯥꯏꯕꯁꯦ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯖꯧ꯫ ꯂꯤꯡꯖꯦꯜ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯃꯅꯝꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯉꯥꯡꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯃꯧ ꯍꯥꯏꯕꯁꯤꯕꯨ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯕ ꯖꯥꯠꯂꯅꯤ? ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯃꯉꯣꯟꯗ ꯊꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯅꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤꯗ ꯐꯅꯅꯕ ꯉꯥꯛꯇ ꯇꯧꯕꯤꯔꯤꯕ ꯑꯁꯤꯗ ꯀꯌꯥꯗ ꯋꯥꯈꯜ ꯄꯤꯛꯂꯤꯕ ꯅꯨꯄꯤꯅꯣ? ꯃꯁꯤꯗꯤꯅꯦ ꯄꯨꯟꯁꯤꯕꯗ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯍꯧꯗ꯭ꯔꯒꯗꯤ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯂꯔꯣꯏ꯫ ꯏꯃꯥ, ꯄꯨꯟꯁꯤꯕꯗ ꯀꯩꯝꯇ ꯍꯥꯏꯔꯨꯈꯤꯅꯨꯀꯣ꯫ ꯏꯕꯦꯝꯃ, ꯍꯥꯏꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯃꯥꯅ ꯕꯦꯕꯥꯔ ꯂꯩꯇꯅ ꯑꯩꯈꯣꯏꯗ ꯑꯀꯟꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ? ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯕꯅ ꯂꯤꯡꯖꯦꯜꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯪꯈ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯂꯤꯡꯖꯦꯜ ꯑꯁꯦ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥ, ꯑꯩ ꯏꯄ꯭ꯋꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯋꯥ ꯑꯝꯇ ꯉꯥꯡꯕꯤꯒꯅꯨ, ꯅꯆꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯃꯧꯄꯥꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯂꯤꯡꯖꯦꯜ ꯃꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯃꯃꯥꯗ ꯅꯣꯡꯃꯒꯤ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯥꯅ ꯇꯣꯏꯅ ꯇꯣꯏꯅ ꯃꯄꯥꯝꯗ ꯂꯥꯛꯄꯁꯤ ꯃꯄꯥꯅ ꯀꯌꯥ ꯌꯥꯅꯤꯡꯗꯦ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯅꯄꯥꯝꯗ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯏꯄꯥ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯄꯥꯕ, ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯄꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯑꯩꯕꯨ ꯂꯥꯛꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ? ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯗꯤ ꯌꯨꯝꯗꯒ ꯑꯝꯇ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ, ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯧ ꯑꯃꯅ ꯃꯄꯥꯝꯗ ꯃꯔꯝ ꯂꯩꯇꯅ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯃꯀꯨ ꯃꯅꯦꯝꯅ ꯄꯪꯊꯥ ꯊꯥꯗꯣꯛꯄ ꯃꯧ ꯃꯥꯟꯕꯅꯤ꯫
ꯃꯤꯅ ꯎꯕꯗ ꯐꯖꯅ ꯉꯥꯡꯅꯗꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯀꯨ ꯅꯅꯦꯝꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯣ꯫ ꯃꯗꯨꯅꯁꯨ ꯍꯦꯟꯅ ꯅꯄꯥꯝꯒꯤ ꯃꯤꯅ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯅꯀꯨ ꯅꯅꯦꯝꯅꯒ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄꯗ ꯀꯅꯥꯒꯤ ꯑꯌꯥꯕ ꯑꯃꯨꯛ ꯂꯧꯔꯨꯗꯣꯏꯅꯣ? ꯕꯥꯕꯥ, ꯑꯩꯗꯤ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯍꯥꯏ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯅꯪꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯝꯃꯦꯅꯦꯍꯦ꯫ ꯑꯩꯅꯗꯤ ꯅꯪꯁꯦ ꯅꯃꯥꯒꯤ ꯂꯝꯆꯠ ꯑꯗꯨ ꯂꯧꯗꯅꯕ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯟꯗꯛ ꯃꯔꯛ ꯇꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯅꯃꯥꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯏꯆꯥꯗ ꯀꯔꯤ ꯐꯠꯇꯕ ꯇꯝꯕꯤꯗꯨꯅ ꯑꯩꯅ ꯇꯝꯕꯤꯔꯤꯕ ꯑꯁꯤꯗꯤꯅꯦ ꯇꯨꯡꯒꯤ ꯀꯥꯟꯅꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯠꯄꯤꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯅꯣꯔꯣꯛꯇ ꯆꯠꯅꯅꯕ ꯂꯝꯕꯤꯅꯤ꯫ ꯈꯪꯉꯕ? ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡ ꯃꯔꯥ ꯇꯞꯅ ꯄꯥꯅꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯊꯕꯛꯀ ꯇꯧꯔꯝꯗꯕꯗꯤꯅꯦ ꯅꯈꯣꯏ ꯑꯩꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯈꯪꯖꯧ꯫ ꯂꯤꯡꯖꯦꯜꯒꯤ ꯃꯄꯥꯗꯨ ꯈꯔ ꯉꯥꯡꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯏꯃꯥ, ꯑꯩ ꯌꯨꯝꯗꯒ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯛꯆꯔꯔꯣꯏ꯫ ꯄꯥꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯄꯥꯕꯨ ꯑꯗꯨꯝ ꯉꯥꯡꯖꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ, ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯖꯁꯅꯤ, ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯝꯗꯧꯔꯒꯦ? ꯀꯔꯥꯏꯗꯒꯤꯅꯣ ꯏꯃꯥ, ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯊꯥꯖꯕꯤꯗꯦ꯫ ꯃꯆꯦꯒꯤ ꯃꯔꯝꯗ ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯕꯤꯗꯦ꯫ ꯃꯁꯤꯗꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯕꯦꯝꯃ, ꯅꯄꯨꯔꯣꯏꯕꯁꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅꯅꯦ ꯅꯅꯦ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯈꯨꯠꯀꯥꯞ ꯂꯩꯀꯥꯞ ꯈꯔ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯃꯥ, ꯑꯗꯨꯅꯕꯨ ꯑꯣꯏꯒꯗ꯭ꯔꯅꯦ? ꯅꯅꯦꯗꯣ ꯑꯐꯥꯎꯕ ꯃꯥꯏꯕꯤꯅꯤ꯫ ꯃꯥꯒꯤ ꯃꯍꯩ ꯑꯁꯤꯗꯤꯅꯦ ꯅꯨꯄꯥ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ꯫ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯅꯨꯄꯥ ꯀꯌꯥ ꯐꯥꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯉꯝꯕꯤ ꯅꯅꯦꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤꯅꯦ ꯑꯔꯥꯏꯕꯅꯤ꯫ ꯅꯅꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯀꯥꯟꯅꯗꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯗꯤ ꯊꯦꯡꯉꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯐꯅꯅꯕ ꯁꯤꯟꯕꯤꯔꯛꯑꯣ꯫ ꯑꯗꯨꯗꯤ ꯌꯥꯔꯦ, ꯑꯩ ꯄꯨꯝꯅꯃꯛ ꯅꯅꯦꯗ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯒ ꯄꯨꯔꯛꯑꯒꯦ꯫ ꯑꯗꯨꯒꯅꯦ ꯍꯌꯦꯡꯗꯤ ꯅꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯩꯅ ꯃꯃꯩ ꯃꯀꯣꯛ ꯑꯣꯜꯍꯟꯕ ꯇꯥꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ? ꯍꯣꯏꯅꯦ ꯏꯃꯥ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯁꯤꯟꯅꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯅꯅꯕ ꯍꯥꯏꯅ ꯃꯥꯏꯕꯤꯒꯤ ꯃꯇꯦꯡ ꯂꯧꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ, ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ꯫ ꯑꯩ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯅꯤ꯫ ꯅꯪꯅ ꯉꯁꯤ ꯅꯄꯥꯝ ꯆꯠꯂꯨꯔꯤꯕꯗꯨ ꯀꯔꯤ ꯃꯔꯝ ꯂꯩꯗꯅ ꯆꯠꯂꯤꯕꯅꯣ? ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯆꯠꯄꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯁꯥꯗꯣ ꯋꯥꯏ ꯁꯪꯗ꯭ꯔꯕ? ꯋꯥꯏ ꯁꯪꯗ꯭ꯔꯦ ꯈꯪꯉꯗꯤ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯥꯃꯣꯗꯤ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄꯗ ꯅꯣꯡꯃꯇ ꯐꯅ ꯈꯟꯕꯤꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩꯁꯨ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯅꯪꯗ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯑꯩꯅꯗꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯒꯤ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕ, ꯑꯗꯨꯒ ꯅꯪꯅꯗꯤ ꯅꯣꯡꯃꯇ ꯆꯠꯂꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯕ ꯉꯝꯒꯗ꯭ꯔꯣ? ꯑꯩꯅ ꯏꯄꯥꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯤꯡꯖꯦꯜ, ꯑꯩꯅ ꯅꯄꯥꯝꯗ ꯆꯠꯄꯗ ꯊꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯃꯔꯝ ꯆꯥꯅ ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯀꯩꯗꯧꯅꯔꯒꯦ ꯄꯨꯟꯁꯤꯕ? ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯗ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯌꯥꯔꯦ, ꯑꯐꯁꯥꯕꯤ, ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯄꯨꯡꯑꯣꯟ ꯑꯣꯜꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯂꯣꯏꯅ ꯑꯣꯜꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯍꯧꯔꯒꯦ꯫ ꯂꯤꯡꯖꯦꯜ, ꯅꯪꯅ ꯉꯥꯡꯉꯤꯕꯗꯨ ꯀꯩꯅꯣ? ꯀꯩꯁꯨ ꯂꯩꯇꯕꯤ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯦꯗ ꯑꯗꯨꯒꯨꯝꯕ ꯈꯣꯟꯗꯥꯗꯣ ꯀꯅꯥꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏ? ꯅꯪ ꯑꯩꯅ ꯐꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯦꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯤꯡꯂꯤꯕ ꯅꯪ ꯀꯅꯥ? ꯅꯪ ꯑꯣꯏꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ꯫ ꯄꯨꯟꯁꯤꯕ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ? ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯌꯥꯔꯦ, ꯅꯪꯅ ꯃꯁꯤꯗꯕꯨ ꯊꯣꯛꯅꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯄꯦꯜꯂꯣꯀꯣ, ꯅꯪ ꯄꯦꯜꯂꯣ꯫ ꯂꯤꯡꯖꯦꯜ ꯃꯥꯅ ꯊꯣꯛꯄ ꯈꯔ ꯉꯥꯡꯂꯝꯗꯨꯅ ꯆꯪꯈꯤ꯫ ꯉꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯠꯂꯣꯏꯗꯧꯔꯤ꯫ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯗꯕ ꯌꯥꯗꯦ꯫ ꯏꯆꯦ, ꯑꯩꯒꯤꯗꯤ ꯃꯥ ꯂꯩꯕ ꯂꯩꯇꯕ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯏꯆꯦꯗ ꯃꯥꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯔꯣꯏ꯫ ꯄꯨꯟꯁꯤꯕ, ꯉꯥꯏꯈꯣ, ꯏꯆꯦ ꯈꯪꯉꯤ ꯅꯪꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯕ,
ꯏꯆꯦꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤꯅꯤ ꯌꯨꯝ ꯑꯁꯤꯗ ꯏꯆꯦꯒꯤꯗꯤ ꯀꯩꯁꯨ ꯍꯛ ꯂꯩꯇꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯁꯨꯞꯅꯇꯒꯤ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯅꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯤ ꯂꯤꯡꯖꯦꯜꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯑꯗꯨꯅ ꯄꯨꯟꯁꯤꯕ ꯅꯪ ꯀꯩꯁꯨ ꯂꯤꯡꯖꯦꯜꯗ ꯍꯥꯏꯒꯅꯨ ꯏꯆꯦꯗꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯝꯅ ꯄꯥꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯤꯡꯖꯦꯜꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯕꯅꯤ ꯋꯥꯈꯜ ꯑꯋꯥꯕ ꯈꯜꯍꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯪ ꯂꯤꯡꯖꯦꯜꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯂꯩꯁꯦꯝꯕꯤ ꯃꯧꯄꯥꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯐꯊꯍꯜꯂꯝꯂꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯃꯥꯅ ꯇꯥꯔꯝꯃꯤ ꯊꯦꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯤ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥ ꯃꯤꯀꯣꯏ ꯂꯥꯛꯂꯝꯃꯤ ꯕꯦꯝꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯅꯝꯃ ꯑꯩꯁꯦ ꯏꯆꯥꯅꯨꯄꯤꯗꯣ ꯀꯝꯗꯧꯅ ꯄꯥꯜꯂꯤ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯆꯪꯖꯔꯨꯈꯤꯒꯦ ꯃꯤꯀꯣꯏꯒꯤ ꯃꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯤꯅ ꯉꯥꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯃꯥ ꯑꯁꯤ ꯀꯌꯥ ꯐꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯕꯒ ꯅꯠꯇꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯕꯨ ꯅꯨꯡꯁꯤꯠ ꯃꯨꯀꯨꯡꯅ ꯍꯦꯛ ꯂꯥꯛꯏꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯤꯅ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯥꯆꯤꯟꯗ ꯁꯨꯔꯨ ꯁꯨꯔꯨ ꯉꯥꯡꯅꯔꯤꯕ ꯃꯥꯅꯕꯨ ꯂꯥꯛꯂꯝꯂꯕꯗꯤ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯏ ꯃꯁꯦ ꯀꯌꯥ ꯐꯔꯣꯏꯗꯧꯔꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯕ ꯑꯃ ꯇꯧꯔꯤ ꯈꯪꯗꯦꯅꯦ ꯊꯦꯝꯕꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯐꯩ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯔꯝꯅ ꯂꯦꯜꯍꯧꯒꯅꯤ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯇꯝ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗꯁꯨ ꯂꯩꯖꯍꯧꯅꯅꯕ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯒꯤ ꯆꯞ ꯆꯥꯅ ꯌꯦꯟꯊꯣꯛꯂꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯣꯏ ꯕꯕꯥ ꯃꯗꯨꯅ ꯐꯔꯕꯅꯤ ꯑꯩꯁꯨ ꯃꯧ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯄꯨꯟꯁꯤꯕꯗ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯕꯁꯨ ꯏꯕꯦꯝꯃꯅ ꯌꯥꯗꯦ ꯏꯆꯥ ꯄꯨꯟꯁꯤꯕꯅꯗꯤ ꯃꯆꯦꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯃꯧ ꯑꯁꯤꯅ ꯍꯦꯟꯖꯤꯟꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯊꯦꯝꯕꯤ ꯏꯆꯥ ꯄꯨꯟꯁꯤꯕꯅ ꯃꯆꯦꯕꯨ ꯅꯤꯡꯖꯔꯤꯕ ꯃꯈꯩꯗꯤ ꯐꯩ ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯋꯥꯈꯜ ꯍꯣꯡꯂꯛꯄ ꯊꯣꯛꯂꯒꯗꯤ ꯏꯆꯥ ꯂꯩꯁꯦꯝꯕꯤꯒꯤ ꯆꯪꯖꯐꯝ ꯂꯩꯔꯛꯂꯣꯏꯗꯧꯔꯤꯕꯅꯤ ꯄꯨꯟꯁꯤꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯃꯃꯥꯒ ꯄꯨꯟꯅ ꯊꯣꯛꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯥꯛꯑꯝꯃꯤꯔꯣ ꯂꯥꯛꯑꯝꯃꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯍꯜꯂꯛꯄ ꯌꯥꯝꯅ ꯐꯔꯦ ꯏꯅꯝꯃ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩ ꯌꯨꯝꯗ ꯄꯨꯖꯈ꯭ꯔꯒꯦ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯀꯔꯤ ꯃꯔꯝꯒꯤ ꯏꯃꯧ ꯑꯁꯤꯕꯨ ꯃꯄꯥꯝꯗ ꯄꯨꯒꯗꯧꯔꯤꯕꯅꯣ ꯏꯅꯝꯃ ꯍꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯃꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗꯦ ꯈꯪꯅ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯊꯕꯛ ꯇꯧꯍꯟꯕꯤꯗꯨꯅ ꯂꯥꯛꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯦ ꯁꯥ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯊꯅꯝꯕ ꯀꯤꯔꯦ ꯍꯦꯔꯥ ꯏꯕꯦꯝꯃ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡ ꯅꯪꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯗꯤ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯃꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯅꯄꯨꯟꯁꯤꯗꯁꯨ ꯊꯦꯡꯅꯔꯣꯏ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯂꯩꯍꯜꯂꯤꯕꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯗꯨꯅ ꯊꯝꯕꯤꯕ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯗ ꯍꯪ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯣꯠ ꯂꯩꯔꯗꯅ ꯏꯃꯥꯒ ꯏꯅꯝꯃꯒ ꯆꯪꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯐꯨꯕꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯃꯥꯅ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯇꯥꯍꯟꯕꯅꯦ ꯑꯩꯕꯨ ꯍꯦ ꯆꯤꯟꯊꯤꯕꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯐꯨꯏ ꯍꯥ ꯉꯁꯤ ꯐꯥꯎꯕ ꯏꯆꯤꯜ ꯑꯁꯤꯅ ꯆꯩꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯐꯨꯏ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤꯅꯦ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯌꯥꯔꯦ ꯏꯅꯝꯃ ꯅꯁꯥꯒꯤ ꯅꯔꯥ ꯀꯨꯞꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯅꯨꯄꯤꯕꯨ ꯆꯤꯟꯊꯤꯕꯤꯒ ꯇꯥꯍꯟꯕꯤꯔꯅꯨ ꯃꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯌꯨꯝꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯇꯥꯕꯅꯤ ꯅꯤꯡꯉꯣꯜꯅ ꯃꯧꯕꯨ ꯅꯨꯡꯁꯤꯕ ꯍꯧꯅꯗꯦ ꯃꯧꯕꯨ ꯀꯔꯛ ꯀꯔꯛ ꯌꯦꯡꯁꯤꯟꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯃ ꯌꯥꯎꯕꯅꯤ ꯏꯃꯥ ꯌꯥꯔꯦ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯀꯅꯥꯅ ꯆꯨꯝꯃꯤꯕ ꯀꯅꯥꯅ ꯂꯥꯜꯂꯤꯕ ꯑꯗꯨꯒ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯤꯒꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯄꯥꯝꯗ ꯇꯣꯏꯅ ꯊꯥꯖꯔꯛꯑꯔꯣꯏ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯂꯣꯏ ꯍꯩꯃ ꯃꯁꯤꯗꯤ ꯄꯨꯔꯥ ꯁꯦꯝꯖꯤꯟꯈ꯭ꯔꯦꯗꯅ ꯏꯕꯨꯡꯉꯣ ꯁꯦꯡꯅ ꯍꯥꯏꯕꯤꯒꯦ ꯇꯥꯎ ꯅꯪꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯅꯆꯦ ꯑꯗꯣ ꯑꯐꯕ ꯅꯠꯇꯦ ꯃꯥꯅ ꯅꯪꯒꯤ ꯅꯔꯜ ꯅꯊꯨꯝ ꯄꯨꯝꯕ ꯂꯧꯅꯅꯕꯒꯤ ꯇꯧꯁꯤꯟꯅꯗꯨꯅ ꯃꯌꯨꯝ ꯄꯥꯟꯗꯗꯨꯅ ꯂꯩꯔꯤꯕꯅꯤ
Nangi punsibu lekha tahangadoribani. Ibungo, nangi nupigi wa kharasu taune. Nama napa amadi nachena. Nangi nupi asibu otpiraga tumina leiba ngamba nang mukpangbasibu kadaida leiramgani. Nangi nache mayum panba khangdabi asi leitragadi imung ase irang thoi. Ibema mama ama oibagi nacha nupi asida afaba pauktak takpigidi haidradan. Imung kainaba takpirabadi hena nachagi punsibu lekha tananaba sinbani ko ibema. O yare taadasu ahal ama oibagi wangangdi michang mikhai heknairadana. Punsiba manembokna machegi maramda asum chai nganglakpa aduda saubana mai hauraduna manembokka khanaraklami. Hojikti laisembisu taba ngamlaktraduna mapanda thoklaktuna maupa adu themjinduna imung irang thoktanaba tawrami. Lingjenbu mamana khara ngangsinaduna mayumda thanamduna chatki. Punsibana lingjelda yamna sauninglammi adubu machena pumnamak themduna imung irang thokhallamdi. Asumna numit asi haukirami lingjel matam kharadi afabi saduna mapuribagi asawbudu themduna mane maibina pirakpa pot adu mapuribagi chakta haptuna pijarami. Matam kharadi ingna chikna lairaba matungda hojikte lingjelna mapuribabu pungsum sumhatpa ngamlami. Punsiba masada hainingdaba mana ngangliba adu karino karano khanthaba ngamlaktaba amadi lingjelna haibada chumna boida ninglaklami. Masigi tanja lauduna nongma punsibana thabak hanjilakpada lingjelna yamna wana imungi wai taiduna leisinarami. Lingjel kaino nang tawramiduna aikhoi imungse nang natradi mi amta leitrabo. Kana ngangbigano inamana taraga aibu mukpugi hairakani. Kari nangbu ichena nahamakai pubra. Inamana aibu thina ngangbi jaibidun thabak mayam ase aingonda tawhanbiramdibani. Ima babadi kemta haidabra. Haide makhoisu machanupina tawbado atumak yai. Punsiba lingjelna haizinaba mayam adu tabada yamna sauningladuna mama mapa amadi ingkholda thabak suriba machebu kauduna hairami. Ima baba aigi punsi asibu nakhoi mayamna lekha tananaba silisibu kaigino. Kaino ne ibung nangna ngangiduba akhoina nangi kari phattanaba tawkhrabagi. Ima baba wa makha tana ngangbagi mathau tadi aina pambadi ai tongana chaba pam. Kari wanu ne ibung nangna ngasi hairakliba napa nama amadi nache aikhoi ahumdang thakpasida nang yamna warabrani. Baba imasu wakhal khanthabi yum masigi pibase ai khaktani. Aina paba imabu ahal uraklaba kanda yokadawribani. Aduna paba hoina namawasibusu nungsiba phawbana phai. O khangi ai ngasidi khangi. Thembi aina nangonda haikibadu ngasi aigi icha punsibado natrene yarar pumnamak mangre. Machil mopagi nungsinaba pumnamak mangre. Punsiba nangna ngasi tawraklibasibu karino nang nachebu nungsiba phawdabra. Yare aduk phattabi maupa aigi punsibu lekha tananaba manghanba pambi mabu aigi icheni haikidro. Ngasidagi aigi iche leite aduga paba imadi aiga punna lebe aduga ichedi mathanda tongana bijaw. Punsiba nangna nacheda adumage haiba ngamlaba. Nachena karigi tongana chagani yumse magisu saruk yawribani. Ingkhol amadi lawfamsing adu nachena laikhibani madu pumnu nachegi ngaktan. Sagi wakhal chenba nanga pungadabagi sarukpudi aikhoidi nachega pungani. Adudi baba amadi imaga ichega punna kadaidano leibiruro yumsida leiba yara. Punsibagi wahaidu tabada chawrel sauraduna machaga khatnarami. Hojikti yumthangnabagi misu taraduna loina laknaduna khatnarami. Laisembi maupagi mataw aduda mabukning yamna nungsisarami. Machena haiba waga amata tabiramde. Asumna numit asida khatnaba yaba khanarami. Hulgi minasu punsibagi lamchat asibu yaninglamde. Numit asigi numidangni laisembi mama mapabu chak pizaramduna madikada tumina kaptuna lairami. Laisembigi matawadu ubada mama mapasu nungaizaramde. Bema ichana karigi wariba ichagi dama imaga babaga leiribasidi khapkhat. Baba ima nachana yumsida leibasibu kayam kairaki. Aina yumsida leibada ipwagi punsida akaiba pira mahali.
ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯏꯄꯥꯒꯤ ꯂꯩꯁꯦꯝꯕꯤ, ꯏꯆꯥꯅ ꯀꯔꯤꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯒꯗꯧꯔꯤꯕꯅꯣ? ꯌꯨꯝ ꯑꯁꯦ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ꯫ ꯏꯃꯥ ꯄꯥꯕ ꯂꯩꯔꯤꯁꯦ ꯏꯆꯥꯒꯤꯅꯤ꯫ ꯅꯪ ꯆꯥꯛ ꯆꯥꯊꯣꯛꯂꯣ, ꯑꯗꯨꯒꯅꯦ ꯇꯨꯝꯅꯅꯕ ꯇꯧ꯫ ꯃꯃꯥ ꯃꯄꯥꯅ ꯂꯩꯁꯦꯝꯕꯤꯕꯨ ꯊꯦꯝꯗꯨꯅ ꯆꯥꯛ ꯄꯤꯖꯗꯨꯅ ꯇꯨꯝꯍꯟꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯊꯦꯝꯕꯤꯅ ꯂꯩꯁꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯁꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯄꯨꯟꯁꯤꯕꯅ ꯊꯑꯣꯏꯅ ꯈꯟꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯁꯦꯝꯕꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯋꯥꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯃꯪꯂꯥꯟ ꯑꯃꯗ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯟꯗꯕ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯑꯩ ꯏꯆꯥꯕꯨ ꯎꯔꯛꯇꯕ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯏꯆꯥꯗꯣ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯕꯗ ꯃꯣꯏ ꯕꯕꯥ, ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯏꯆꯥꯗꯣ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯏꯆꯥꯗꯣ ꯃꯕꯨꯛꯅꯤꯡ ꯄꯦꯟꯃꯜꯂꯛꯇꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯐꯠꯇꯕ ꯏꯆꯥꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕ ꯃꯈꯣꯏꯕꯨ ꯋꯥꯔꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯤ ꯃꯥꯡꯈꯤꯕ ꯐꯅ ꯀꯨꯏꯔꯛꯂꯦ꯫ ꯅꯣꯡꯃ ꯂꯤꯡꯖꯦꯜꯒꯤ ꯃꯄꯥ ꯂꯣꯀꯦꯟꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯆꯥꯎꯔꯦꯟꯒꯤ ꯌꯨꯝꯊꯪꯅꯕ ꯃꯇꯥꯎ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯕꯗꯒꯤ ꯂꯣꯀꯦꯟꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏ ꯅꯨꯄꯤ, ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯣꯏ ꯕꯕꯥ, ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯃꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯃꯆꯤꯟ ꯃꯧꯄꯥ ꯑꯗꯨꯒꯤ ꯃꯔꯤꯕꯨ ꯊꯗꯠꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯟ ꯃꯈꯩ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯂꯨꯗꯦ꯫ ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯅꯥꯎ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯃꯥꯏꯕꯤꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯆꯝꯖꯔꯕ ꯏꯌꯥ ꯑꯗꯨꯕꯨ ꯑꯙꯥ ꯃꯣꯔꯥ ꯑꯣꯜꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯊꯧꯑꯣꯡ ꯑꯁꯦ ꯊꯣꯛꯇꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯕꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯉꯁꯤꯃꯛ ꯄꯔꯥ ꯑꯃ ꯇꯝꯕ ꯇꯥꯔꯦꯗꯅ꯫ ꯂꯣꯀꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯤ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯥꯎꯔꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯩꯗꯤ ꯏꯆꯦꯅ ꯇꯧ ꯍꯥꯏꯕꯗꯣ ꯇꯧꯖꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯕ, ꯅꯅꯦꯅ ꯅꯪꯉꯣꯟꯗ ꯁꯦꯝꯖꯤꯟꯈꯤꯕ ꯄꯨꯝꯕꯗꯣ ꯂꯧꯊꯣꯛꯂꯕꯅꯤ꯫ ꯏꯇꯩ, ꯑꯩ ꯆꯠꯆꯔꯒꯦ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯦ꯫ ꯄꯨꯟꯁꯤꯕ ꯃꯇꯝ ꯁꯥꯡꯅ ꯑꯄꯪꯕ ꯑꯐ ꯐꯠꯇꯕ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯆꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯉꯥꯡꯈꯤ ꯃꯌꯥꯝ ꯑꯗꯣ ꯏꯆꯦꯅ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯗꯕ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯆꯦꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯁꯨ ꯂꯩꯕ ꯌꯥꯔꯣꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩ ꯂꯥꯜꯂꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯜ ꯅꯠꯇꯦ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯐꯠꯇꯕ ꯇꯝꯕꯤꯔꯨꯕꯗꯒꯤ ꯅꯪ ꯏꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯀꯔꯤꯒꯤ ꯂꯧꯁꯤꯟꯕ? ꯅꯃꯥꯅꯆꯥ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯅꯃꯥꯅꯆꯥ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯆꯣ꯫ ꯏꯕꯥꯏ, ꯏꯆꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯍꯥ ꯃꯈꯩ ꯃꯃꯥ ꯃꯆꯥꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯈꯪꯖꯔꯨꯗꯕꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯕꯨ ꯋꯥꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯌꯨꯝꯗ ꯆꯪꯍꯟꯕꯤꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯕ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯥꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜ ꯄꯨꯝꯕ ꯈꯪꯂꯛꯂꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯕ ꯅꯣꯡꯃꯇ ꯂꯦꯞꯇꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯃꯆꯦꯕꯨ ꯊꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯇꯥꯃꯅꯤ, ꯑꯩ ꯏꯆꯦꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯏꯆꯦꯅ ꯃꯧꯄꯥ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯏꯆꯦꯗꯣ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯕ, ꯅꯪ ꯅꯆꯦ ꯂꯩꯁꯦꯝꯕꯤꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯎꯅꯤꯡꯂꯝꯒꯅꯤ꯫ ꯉꯁꯤꯁꯨ ꯅꯪꯅ ꯅꯣꯡꯃꯗꯤ ꯅꯆꯦꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ
ꯅꯆꯦꯅ ꯉꯥꯏꯔꯤꯕꯅꯤ. ꯇꯥꯃꯅꯤ, ꯏꯆꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯗꯨ ꯇꯥꯃꯅꯤ ꯈꯪꯕ꯭ꯔꯥ? ꯄꯨꯟꯁꯤꯕ, ꯅꯪꯅ ꯅꯆꯦꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯅꯆꯦ ꯂꯩꯁꯦꯝꯕꯤ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯎꯖꯥꯎꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯅꯅꯕ ꯇꯧꯔꯝꯕꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄ ꯑꯩꯅ ꯃꯥꯕꯨ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯀꯜꯍꯧꯕꯅꯤ. ꯇꯥꯃꯅꯤ, ꯇꯥꯃꯅꯤꯅ ꯏꯆꯦꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯏꯆꯦꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯉꯝꯂꯝꯂꯣꯏꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯦꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ? ꯄꯨꯟꯁꯤꯕ, ꯅꯪꯒꯤ ꯅꯆꯦ ꯂꯩꯁꯦꯝꯕꯤꯗꯣ ꯑꯩꯒꯤ ꯏꯅꯦ ꯑꯃꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩ. ꯂꯥꯛꯑꯣ, ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ. ꯑꯁꯨꯝꯅ ꯃꯅꯤꯅ ꯂꯩꯁꯦꯝꯕꯤꯕꯨ ꯀꯟꯕꯤꯗꯨꯅ ꯃꯅꯦ ꯑꯃꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ. ꯄꯨꯟꯁꯤꯕ ꯑꯗꯨ ꯄꯨꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯄꯨꯟꯁꯤꯕ ꯃꯆꯦꯕꯨ ꯀꯨꯏꯔꯦ ꯎꯔꯨꯗꯕ. ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ. ꯏꯆꯦ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯏꯆꯦꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯧꯄꯥꯅ ꯋꯥꯍꯜꯂꯔꯣꯏ. ꯑꯩ ꯏꯆꯦꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯠꯂꯁꯤ. ꯏꯃꯥ ꯄꯥꯕꯒꯁꯨ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯁꯣꯜꯂꯤ. ꯑꯩꯅ ꯏꯆꯦꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯏꯆꯦꯅ ꯄꯦꯟꯅ ꯅꯧꯄꯥꯕꯨ ꯐꯨꯕꯤ ꯆꯩꯕꯤꯌꯨ. ꯄꯨꯟꯁꯤꯕ, ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯂꯩꯇꯦ. ꯏꯆꯦꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯏꯆꯦꯕు ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅꯤ. ꯏꯆꯦ, ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯑꯩ ꯏꯆꯦꯕꯨ ꯂꯧꯕ ꯂꯥꯛꯏꯅꯤ. ꯂꯩꯁꯦꯝꯕꯤ, ꯅꯪꯅ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯊꯨꯡꯂꯦ. ꯅꯧꯄꯥꯒ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯔꯨꯔꯣ. ꯑꯩ ꯇꯥꯃꯅꯤꯒꯤ ꯇꯧꯕꯤꯃꯜ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔ ꯅꯆꯜ ꯆꯠꯆꯔꯨꯈꯤꯒꯦ. ꯃꯅꯤ ꯂꯩꯁꯦꯝꯕꯤꯅ ꯍꯔꯥꯎꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯄꯨꯟꯁꯤꯕꯅ ꯃꯆꯦꯕꯨ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ. ꯏꯃꯥꯒꯤ ꯂꯩꯁꯦꯝꯕꯤ, ꯅꯪꯕꯨ ꯅꯍꯥꯟꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ? ꯅꯪ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯁꯤ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯣ? ꯅꯧꯄꯥꯒ ꯁꯥꯎꯅꯔꯒ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯃꯥ ꯄꯥꯕꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ. ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯏꯃꯥ ꯄꯥꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ. ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯤ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯔꯝꯃꯤ. ꯂꯩꯁꯦꯝꯕꯤꯅ ꯂꯤꯡꯖꯦꯜꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯝꯃꯤ. ꯂꯤꯡꯖꯦꯜ ꯃꯅꯝꯃꯗ ꯂꯪꯖꯈꯤꯕ ꯃꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ. ꯏꯅꯝꯃ, ꯅꯆꯜꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯏꯔꯥꯜ ꯀꯌꯥ ꯑꯃ ꯂꯪꯁꯤꯟꯈ꯭ꯔꯦ. ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ. ꯂꯤꯡꯖꯦꯜ, ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯅ ꯂꯧꯕ ꯀꯩꯁꯨ ꯂꯩꯇꯦ. ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯕꯨꯅꯤ. ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯖꯕ ꯑꯃ ꯑꯃꯨꯛ ꯂꯩꯔꯔꯣꯏ. ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯂꯟꯅꯤ. ꯅꯪꯅ ꯌꯨꯝ ꯑꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯏꯅꯝꯃ, ꯌꯨꯝ ꯑꯁꯦ ꯏꯅꯝꯃꯒꯤꯁꯨꯅꯤ. ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯛ ꯂꯩꯖꯗꯦ. ꯏꯅꯝꯃꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯦꯡꯕꯅꯤ. ꯑꯩꯅ ꯉꯔꯥꯡꯗ ꯅꯧꯅ ꯂꯥꯛꯂꯒ ꯏꯅꯝꯃꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯤꯟꯕꯤ ꯑꯣꯏꯔꯝꯂꯤꯕ. ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯊꯃꯣꯏ ꯄꯥꯜꯂꯤ. ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝꯗꯤ ꯄꯟꯊꯧꯅ ꯊꯝꯂꯝꯕ ꯁꯪꯒꯥꯏ ꯑꯁꯤꯕꯨꯅꯤ. ꯅꯧꯅ ꯂꯥꯛꯄꯤ ꯑꯩꯈꯣꯏꯅ ꯅꯤꯡꯉꯣꯜꯕꯨ ꯇꯥꯟꯊꯣꯛꯄꯒꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯐꯖꯅ ꯈꯪꯖꯔꯒ ꯏꯅꯝꯃ. ꯑꯩꯅ ꯅꯤꯡꯉꯣꯜ ꯑꯃꯁꯨ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯕꯨ ꯆꯦꯟꯊꯅꯕ ꯍꯣꯠꯅꯖꯔꯨꯔꯦ. ꯂꯤꯡꯖꯦꯜ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯅꯨꯄꯤꯇꯅ ꯊꯥꯛ ꯍꯟꯊꯍꯟꯕꯅꯤ. ꯑꯗꯨꯒ ꯅꯨꯄꯤꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯝꯒꯦ ꯍꯥꯏꯔꯕꯅꯤ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯊꯥꯡꯒꯠꯄ ꯉꯝꯃꯤ. ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯐꯠꯇꯕ ꯆꯠꯅꯕꯤꯕꯨ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯒꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ. ꯂꯤꯡꯖꯦꯜ ꯃꯅꯝꯃꯒ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ. ꯂꯤꯡꯖꯦꯜꯁꯨ ꯊꯥ ꯐꯥꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯝꯃꯤ. ꯅꯣꯡꯃ ꯂꯩꯁꯦꯝꯕꯤꯅ ꯃꯅꯤꯒ ꯎꯅꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯇꯥꯃꯅꯤ, ꯅꯆꯜ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ. ꯀꯔꯤ ꯋꯥꯅꯣ ꯂꯩꯁꯦꯝꯕꯤ? ꯑꯩꯗꯤ ꯅꯪꯅꯒ ꯑꯁꯨꯝꯅ ꯎꯅꯕꯒꯤ ꯄꯥꯎꯒ ꯊꯥꯔꯛꯄꯁꯦ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯎꯔꯦ. ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ? ꯄꯨꯟꯁꯤꯕꯒꯤ ꯉꯥꯒꯣꯝ ꯑꯗꯨ ꯁꯤꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯣ ꯍꯥꯏꯔꯣ? ꯑꯁ ꯅꯠꯇꯦꯗ. ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯇꯥꯃꯅꯤꯅ ꯀꯨꯏꯅꯗꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯋꯥꯅꯤ. ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯁꯤꯕꯣ? ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯦ. ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯎ. ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯣꯛꯄ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯖꯔꯅꯤ. ꯑꯩ ꯆꯠꯂꯒꯦꯀꯣ. ꯍꯥ? ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯣ ꯍꯥꯏꯕ? ꯂꯩꯁꯦꯝꯕꯤ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ. ꯑꯩ ꯍꯌꯦꯡꯃꯛ ꯊꯥꯔꯛꯑꯒꯦ.
ꯅꯨꯡꯉꯥꯏꯔꯦꯗ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯂꯨꯍꯣꯡꯗꯣꯔꯕ ꯃꯁꯤꯅꯤꯗꯅ ꯉꯥꯏꯕꯨ ꯉꯥꯏꯔꯕꯗꯤ ꯐꯪ ꯊꯃꯣꯏꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯐꯪꯗꯕ ꯂꯩꯔꯣꯏ ꯊꯃꯣꯏ ꯁꯦꯡꯕ ꯑꯩ ꯑꯣꯏꯔꯦꯗꯅ ꯑꯦ ꯇꯥꯃꯅꯤ ꯀꯩꯅꯣ ꯌꯥꯝ ꯍꯔꯥꯎꯕꯒꯨꯝ ꯇꯧꯋꯤꯗ ꯀꯔꯤ ꯆꯥꯔꯨꯔꯒꯦ ꯄꯨꯟꯁꯤꯕ ꯅꯪ ꯉꯥꯒꯣꯝ ꯆꯠꯂꯨꯔꯤꯔꯣ ꯍꯣꯏ ꯑꯩ ꯉꯥꯒꯣꯝꯗ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯇꯥꯃꯅꯤꯅ ꯍꯔꯥꯎꯔꯤꯗꯨꯕꯨ ꯑꯩꯈꯣꯏ ꯏꯆꯦꯅꯒ ꯎꯅꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯉꯁꯤ ꯍꯥꯏꯔꯛꯇꯅ ꯍꯧꯖꯤꯛꯇ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯏꯕꯥꯏ ꯀꯧ ꯇꯥꯔꯦꯅꯦꯀꯣ ꯑꯦ ꯑꯩꯈꯣꯏ ꯏꯆꯦꯅꯕꯨ ꯌꯥꯔꯦꯒ ꯍꯥꯏꯔꯝꯃꯕꯕ ꯄꯨꯟꯁꯤꯕ ꯑꯩꯁꯦ ꯃꯤꯅꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯑꯩꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯅꯆꯦꯒꯤ ꯋꯥꯍꯩ ꯑꯁꯤꯗꯕꯨ ꯉꯥꯏꯖꯔꯛꯄꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯕ ꯐꯪꯖꯩ ꯑꯩꯁꯨ ꯇꯥꯃꯅꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯤꯗ ꯑꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯦꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯀꯔꯤꯒꯨꯝꯕ ꯊꯤꯅꯒ ꯇꯧꯔꯒꯗꯤ ꯇꯥꯃꯅꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯀꯗꯥꯏꯗꯩꯅꯣꯗ ꯄꯨꯟꯁꯤꯕ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕ ꯅꯆꯦ ꯑꯁꯤꯕꯨ ꯊꯤꯅ ꯇꯧꯒꯗ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯍꯔꯥꯎꯃꯟꯗꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯇꯥꯛꯐꯝ ꯇꯥꯅꯤꯀꯣ ꯊꯤꯔꯣꯏ ꯐꯖꯅ ꯆꯠꯂꯤ ꯃꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯌꯥꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯅꯔꯝꯃꯤ ꯃꯅꯤ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦꯝꯕꯤ ꯃꯅꯤꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯉꯝꯂꯝꯃꯤ ꯃꯀꯨ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯖꯈꯤ